Imphal East ki Irilbung Police Station na konba Keirao Wangkhem Khul da Central Force Thamnaba Hotnaba Yaroi karigumba namfuda thamjilak labadi makhal kaya gi ihau lakpa yai haina mafam adugi miyam na laingak da chaksel warol thamlakli wafam asi maru oina Khul asida leiba State TV Hospital da Central Force Thamnaba Thorang Tawrakpadagini Hiramasigi Gamari Laina Irilbung Police ki Kangbu ama laktuna Central Force Thamnaba yengsilam le hairi Marasida ngarang nungthil Hospital asida Central Force ki Kangbu amasu laktuna makoina leigadaba mafam yengnaba hotnarakpada Keirao Wangkhem Khul gi Maira Paibi Singna leiba yaroi haiduna tankhai ki hari Pau si tabadagi Impact News na ngarang numidang athengbada chattuna yenglubada Hospital asigi Changfam da Maira Paibi Singna Uzaw Phaijinduna Central Force changlak tanaba ahing yarek lamba thengnaki amaromda status gi tangdu leita draba fibam asida irang laksinaba lakiba Central Force na mathau tawbagi mahutta Khul ngakpasing thi duna phab duna leire haina Khul asigi Maira Paibi Singna maral sirakli madugi mathakta kuki narco terrorist singna maitai da landaduna miyoi kaya hatpa yummai tharaba fawba Central Force na maru aina Assam Rifles na nakal namagi thabak kauduna phongna kuki khulai paiba singda sogatpagi wafam leiribane asigumba fibam asida karamna ingna chikna leiriba Khul asida Central Force thamgodawribano haina laingakta wahang tawrakli Loinane State TV Hospital asi hojiksu layeng liba hospital ni hospital da karigi damak Central Force thamnaba thorang tawribano athubada laingak na thorang asi kakhat kadabani karigumba miyang gi apambagi mayok ta thabak tawraklabadi achauba ihau lakpa yai nakalamuramda Keirao Wangkhem hairiba Khul asi handak thokiba akanba nongzu manungda takiba lenna masing yamlaba yum kaya mang takibadagi ngasi fawba semjinba ngamdana wana leiribani Chief Minister Nongthoma Biren masamaksu Khul asida laktuna lenna sohalaba miyam gu unaba laikhrabani maramaduna au wana leiriba Khul asida Central Force thamnaba hotnaba lepiyu hairakli ngasina mafamsida hairiba airdo mafamsida gari ahum thongare adu akhoi dikar mai khangalai ni adu akhoi huje karim ta pamjadre nama akhoi no huje pami basidi ingna chingna shanti mafamsida puba haujarage mi yam tajadraga su haidana khangjariba mafamni saba thakba akhoi kauraga ko akhoi na tangai phadaba matamda akhoi isa eti singsi kaujaraga ima singware ngakpi ro ran moina ngakpi sembira yam da ingna chingna leijaba jagani masida akhoi huje state force pamjadre adagi kana kana ino BSF adu ada amat ta pamjadi air su changan bira kanu jiwang ta pamjadi changan bira akhoi adu ngaksaraga akhoi adu ingna chikna leijaba pamjai